he nongan ba se phana kuira mani ne tawrisi masidi yumda ngai haktang chaluge na tawba ima du su masa kan na ngamde laktaba yade na hari ne tawrisi somduna ek thabak mayam siga khangdi ne tawrisi kharangan na hogot laga loslamaga satke tawba sidi phana theng khari ne tawrisi isani pa du na hogot laba hogot tribra masi ngang sin manong matangan hogot kan ne ima gi mateng pangani haibase khangkhidrami tawrisi as dhona su tan kreda ko sattabsu yade ipam ne dna ima do masanu ngai tabada unaru da yade ni tawrisi hai bungo hawgulu ne nangbo asup thinga baw tumna lei ni ima na ne noi boy de sakane na haibadu hawgulu ne nangbo na bok to masa yamna kanna ngamde na ima ne sattaba yade hawgulu athum haw khara leu su chalu na bok to bizana bagi horen ne kumthok kumchin ga ne noi gari du ko thong na idi nungai kidre salo ngalingai da a kai thil satuna ne athum haw khara leu su chalu adu ga ne na bok to unaru na bitawsi hawgulu ne nangbo ima ge thabak se unthok na yam khare hawgulu bungo hawgulu haibani ne masi ngang sine amuk anna kawpada hawgat kani haiba khangdabani hai bungo hawgulu haibani ne nangbo ima na kawri base tarabadi hawgulu ne ima ne nambok to unadaba yade ni nangbo kan hairakhraponi hawgulu as khoi mas ni mane no ngan baga kari no khangdi pangang tame ngang andana mayak tang tumba ka phangdi aine nangona ngarang na haikibadudi nabok unaba satkani aidana kawrbro nangbo salu kai thila satlaga ne athum ahaw nabok na saba yaba khara leiru su salu nabok to athum ahaw saba yamna pambani ahaw bane khalaga leiro ima horene kumthok kumsinga tawbodo tale a manang nak pakai thil siga gi ne kaino saba yaba khara leiru su salu ima ne sa ising thong duno lo shilamge salu ibungo tan ba yade so as hung tan gri abok thin saprai babu ren abok na ngang budun tanjar gri ni a nupi thi ga thi de ga na ngang bahurani aba as khoma sidi ni dhopani da ko mathanda saloi chaning de ma tawriba as tanri saita napi sina mane kari no ne phoi bagi loi kham nai de mamai is ikai khangde adum hawi ne tawrise phana su phoi bani ne ni sumang se ipam da satringai da ne khara phuidana thamamge tawba yum ta na ne napi sangane na khanbada pakhatli ne tawrise as napi na soktana sinare tabada mihun thaun ga yaudri ne tawrise asi angang su nong mata phoi ne ba khangrami tawrise kai nui man tawri bo aboy sakane haibado kharangan na loisalaga sasi hairaga amu napi phoiduna mu leikhre engonda di somda prap tawe aduga mana yewune iruzadna sakhum sange di leitangai napi mu phoidana leire thamamu haibane kona itawrage hida kapaga adum sigada buduga khumagi ne haipa saba sinine matang sadana horen thenga ga duge aina tawrimi aina yahaw thengna tawrimi aina aingona taina ga dawri baniaba hawgulu haibani manang bo sa to thongamu aine sak thonga saba tali haisni chalo sagam lame iboy sakane ID sak to thong loislamo hida kapkani kaya di sure nang adum na ngangi bado aina napi do phoi di phawma nang ne hida to kaproi debani masin di phadra yung nang na khara se hida se kap de sum phoi gadro o nang sakhi ngai dane aine se na na sumang ai thamam ge yengu ima chalo aine sak yam lame sakhum sanga sa yin thong loislamo abok oi satkani ID chalo hai bungo ibungo chawbo law saksa ro law ima na ne sa ising thong duna loire la oni nang bu kharanga na sassini kharanga na sassi ngasai na thong na cha na loiramadi ngasai chana yawrani kadai ni na pi mu phok na hai pa sa na le adu thinga na ingon na taina gani ba khoi mas tipo as thong na ngang gari masia ngang sima nangonda ina athum haw khara leiru soina haibadu bu leirak labro phare se sak si saro aduga ne kari no wana pa do yeng na bi tawrse sak to saro aduga ne dab nai na ima ga ne na boy na sat na bi tawrsi ima do uning bana loiri ni tawrse masa do kya kan ngam drabano khangde noi mam song na lak ta ba ya de na thok na kan na haira khraponi satrabadi ima ni ngam hawro ni tawrsi bo law sak sa thoklo ima ne kolukha ka se pheng na loisalama ga ne imung manung se
ꯇꯧꯕ ꯌꯥꯕ ꯊꯕꯛꯅ ꯂꯣꯏꯁꯤꯜꯂꯝꯃꯒ ꯆꯠꯅꯕꯒꯤ ꯇꯧꯒꯦ ꯈꯪꯗꯦ ꯑꯩꯁꯨ ꯈꯔꯅꯤ ꯅꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯊꯣꯔꯛꯄ꯭ꯔꯁꯨ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯑꯁ ꯏꯃꯥ ꯂꯩꯊꯣꯔꯛꯀꯅꯣꯕ ꯏꯊꯟꯇ ꯌꯨꯝꯗ ꯇꯜꯂꯤ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯑꯗꯨꯅꯕꯨ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯅꯤꯗꯅ ꯅꯨꯄꯤ ꯑꯃ ꯊꯤꯅꯕꯒꯤꯅꯦꯅ ꯅꯪꯅ ꯊꯋꯥ ꯁꯨꯡꯁꯥ ꯁꯥꯗꯦ ꯇꯧꯔꯤꯕ ꯂꯩꯍꯧ ꯅꯊꯟꯇ ꯀꯔꯤꯒꯤ ꯇꯟꯒꯗꯧꯔꯤꯕꯅꯣ ꯏꯃꯥꯅꯦ ꯅꯕꯣꯛ ꯃꯁꯥ ꯉꯝꯗꯕꯗꯣ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯅꯪꯕꯨ ꯅꯨꯄꯤ ꯊꯤꯈꯤꯔꯣꯏ ꯍꯥꯏꯗꯥꯏꯅꯦ ꯂꯩꯍꯧ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯕꯅꯣ ꯑꯩꯅ ꯅꯨꯄꯤ ꯑꯃꯇꯪ ꯊꯤꯅꯕꯒꯤ ꯍꯥꯏꯕꯗꯤ ꯊꯋꯥ ꯁꯨꯡꯁꯥ ꯁꯥꯗꯦ ꯂꯩꯍꯧ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯃꯅꯦ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯈ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯑꯩ ꯈꯪꯗꯦꯀꯣ ꯈꯔ ꯌꯥꯡꯅ ꯍꯜꯂꯧ ꯂꯩꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯂꯩꯔꯛꯀꯅꯨ ꯀꯥꯏꯅ ꯅꯕꯣꯛ ꯃꯁꯥ ꯉꯝꯗꯕꯗꯣ ꯐꯔꯒꯅꯦꯅ ꯂꯥꯛꯀꯗꯧꯔꯤꯕꯗꯣ ꯏꯃꯥꯅꯅꯦ ꯑꯩ ꯃꯁꯛ ꯎꯅꯤꯡꯉꯦꯅ ꯍꯥꯏꯕ ꯀꯨꯏꯔꯕꯅꯤ ꯅꯣꯏ ꯃꯥꯝꯆꯧꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯈꯔꯅꯤ ꯂꯩꯅꯕꯒꯤ ꯍꯥꯏꯔꯤꯕꯅꯤ ꯑꯁ ꯏꯃꯥ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗꯀꯣ ꯑꯩꯁꯨ ꯏꯊꯟꯇ ꯌꯨꯝꯗ ꯀꯅꯥꯝꯇ ꯂꯩꯇꯦ ꯃꯥꯝꯆꯧꯒꯤ ꯅꯤꯅꯦ ꯍꯣꯏꯁꯨ ꯂꯩ ꯃꯔꯥꯏ ꯌꯦꯡꯖꯅꯤꯑꯕ ꯅꯣꯡꯃ ꯅꯤꯅꯤꯈꯛ ꯂꯩꯔꯒ ꯂꯥꯛꯑꯣ ꯈꯪꯗꯦ ꯅꯣꯡꯃ ꯅꯤꯅꯤꯔꯥ ꯍꯞꯇꯥ ꯑꯃꯔ ꯂꯩꯔꯛꯇꯣꯏꯁꯦ ꯐꯔꯦ ꯆꯥꯛꯇꯣ ꯆꯥꯔꯣ ꯈꯔ ꯉꯟꯅꯅꯦ ꯆꯠꯈꯤꯅꯕꯒꯤ ꯇꯧꯁꯦ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯀꯔꯤꯗꯕꯨ ꯀꯦꯅꯤꯡꯉꯤꯅꯣ ꯈꯪꯗꯦ ꯍꯅꯨꯊꯪꯁꯤꯒ ꯑꯣꯏꯃꯧ ꯂꯥꯛꯑꯣꯅꯦ ꯊꯦꯡꯈꯤꯕ ꯇꯥꯔꯦꯅꯦ ꯑꯩꯉꯣꯟꯗꯗꯤ ꯄ꯭ꯔꯞ ꯂꯣꯏꯁꯜꯂꯣ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯔꯛꯇ꯭ꯔꯤꯁꯦ ꯎꯔꯕ꯭ꯔꯥ ꯍꯅꯨꯊꯪꯁꯤꯒ ꯀꯔꯤꯃꯨꯛ ꯀꯦꯅꯤꯡꯉꯤꯅꯣ ꯈꯪꯗꯦ ꯊꯣꯔꯛ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯑꯁ ꯑꯩꯅ ꯉꯥꯏꯕ ꯇꯟꯕꯁꯤꯒ ꯏꯍꯦ ꯆꯝꯃꯣ ꯆꯠꯄ ꯌꯥꯕ꯭ꯔꯅꯦ ꯌꯨꯝ ꯆꯠꯂꯦ ꯑꯩꯅ ꯊꯣꯔꯦ ꯂꯩꯔꯝꯃꯨ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯝꯃꯣ ꯂꯣꯏꯔꯦ ꯏꯃꯥ ꯊꯣꯔꯦ ꯏꯇꯣ ꯀꯦꯕ ꯄꯥꯝꯖꯈ꯭ꯔꯕꯣꯅꯤꯅꯦ ꯍꯣꯔꯦꯟꯅꯦ ꯀꯣꯛꯁꯦ ꯄꯨꯡꯉꯧ ꯉꯧꯔꯦꯅ ꯉꯥꯡꯒꯗꯧꯔꯤꯕꯅꯤꯅ ꯕꯣꯛꯇꯅ ꯑꯁ ꯍꯧꯖꯤꯛꯄꯨ ꯅꯪꯅ ꯃꯀꯣꯛꯇꯣ ꯃꯆꯨ ꯁꯪꯉꯛꯀꯗꯧꯒꯗꯧꯔꯤꯕꯅꯣ ꯍꯅꯨꯊꯪꯁꯤꯒ ꯑꯁ ꯌꯥꯔꯦꯁꯦ ꯆꯠꯅꯕꯩ ꯇꯧꯔꯁꯤ ꯌꯥꯔꯕ꯭ꯔꯣ ꯏꯃꯥ ꯒꯥꯔꯤꯁꯦ ꯊꯧꯔꯒꯦ ꯀꯟꯅ ꯄꯥꯏꯌꯣ ꯇꯥꯍꯧꯅꯤꯀꯣ ꯌꯥꯔꯦ ꯆꯠꯂꯣ ꯑꯗꯣ ꯇꯞꯅ ꯌꯦꯡꯉ ꯊꯧ ꯏꯃꯥꯗꯤ ꯅꯨꯡꯁꯥ ꯊꯤꯈ꯭ꯔꯦꯍꯦ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯀꯨꯟꯗꯣꯗꯣ ꯃꯆꯥꯅꯤꯄꯥꯅ ꯒꯥꯔꯤ ꯊꯧꯔꯒ ꯊꯥꯗꯔꯝꯕꯗꯣ ꯃꯈ꯭ꯋꯥꯡ ꯇꯦꯛꯇꯅ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠ ꯉꯝꯗꯦ ꯅꯪꯁꯨꯅꯦ ꯈꯔ ꯌꯦꯡꯉ ꯊꯧꯀꯣ ꯂꯝꯕꯤꯗꯣ ꯌꯦꯡꯉꯒ ꯏꯃꯥꯅꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯥ ꯊꯤꯈ꯭ꯔꯦ ꯑꯩꯅ ꯃꯈꯣꯡ ꯃꯔꯤ パンꯕ ꯒꯥꯔꯤꯗꯨꯒ ꯆꯠꯈꯤꯒꯦ ꯍꯥꯏꯕꯁꯨ ꯅꯪꯅ ꯌꯥꯗꯦ ꯇꯧꯔꯤꯕ ꯆꯠꯂꯣ ꯇꯝ ꯊꯧꯔꯣ ꯐꯔꯦ 이마네 ꯑꯕꯣꯛꯀꯤ ꯌꯨꯝ ꯌꯧꯔꯕꯅꯤꯅ ꯑꯩꯁꯨ ꯍꯟꯅꯕꯒꯤ ꯇꯧꯔꯒꯦ ꯊꯕꯛ ꯑꯃꯁꯨ ꯆꯠꯀꯗꯕ ꯂꯩ ꯏꯃꯥ ꯑꯕꯣꯛꯇꯣ ꯑꯩꯅ ꯍꯪꯉꯦꯅ ꯈꯔ ꯍꯥꯏꯌꯨ ꯑꯩ ꯆꯪꯉꯔꯣꯏꯒꯦ ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯅꯦ ꯁꯤꯡꯖꯨꯝ ꯇꯥꯅ ꯂꯥꯛꯑꯒ ꯑꯃꯨꯛ ꯀꯔꯤꯒꯤ ꯆꯪꯉꯣꯏꯗꯧꯔꯤꯕꯅꯣ ꯂꯥꯛꯑꯣ ꯅꯕꯣꯛꯀꯅꯦ ꯎꯅꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯈꯣ ꯍꯣꯔꯦꯟ ꯅꯕꯣꯛꯅ ꯉꯥꯡꯒꯅꯤ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯑꯗꯨꯒꯅꯦ ꯇꯞꯅ ꯑꯃꯨꯛ ꯍꯜꯂꯣ ꯅꯪꯒꯤ ꯊꯕꯛꯇꯣ ꯀꯣꯟꯅ ꯆꯠꯂꯣꯅꯦ ꯅꯕꯣꯛꯅ ꯍꯣꯔꯦꯟ ꯀꯔꯤꯒꯤ ꯄꯨꯁꯜꯂꯛꯇ꯭ꯔꯤꯕꯅꯣ ꯑꯩꯅ ꯉꯥꯡꯒꯗꯧꯔꯤꯕꯅꯤ ꯃꯁꯨꯗꯣ ꯎꯅꯤꯡꯉꯝꯒꯅꯤ ꯂꯥꯛꯑꯣ ꯅꯕꯣꯛꯀ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒꯅꯦ ꯑꯃꯨꯛ ꯌꯨꯝꯗ ꯇꯞꯅ ꯆꯠꯂꯣ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯁ ꯏꯃꯥ ꯑꯩꯅ ꯂꯥꯛꯀꯦꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨꯅꯦ ꯌꯨꯝꯗ ꯃꯤꯔꯣꯟꯗꯣ ꯂꯩꯇꯕꯅꯤꯅ ꯑꯩꯁꯨ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯑꯗꯣ ꯏꯃꯥꯕꯨ ꯃꯁꯥ ꯀꯔꯝ ꯇꯧꯔꯒꯦ ꯑꯕꯣꯛꯇꯤ ꯃꯁꯥ ꯉꯝꯗꯕꯒ ꯃꯥꯟꯗꯦ ꯑꯣꯟꯊꯣꯛꯅ ꯅꯥꯟꯅ ꯀꯦꯅ ꯂꯩꯔꯝꯈ꯭ꯔꯦ ꯑꯩꯗꯤ ꯐꯝꯗ ꯇꯥꯗꯨꯅ ꯍꯤꯞꯇ ꯂꯩꯔꯝꯒꯅꯤ ꯈꯜꯂꯨꯔꯦ ꯑꯕꯣꯛꯇꯤ ꯅꯕꯣꯛꯁꯦ ꯀꯦꯕ ꯄꯥꯝꯈ꯭ꯔꯕꯣꯅꯤꯅꯦ ꯍꯥꯟꯅꯗꯒꯤ ꯏꯃꯥꯗꯤꯅꯦ ꯑꯁꯨꯝꯅꯅꯦ ꯂꯨꯅ ꯅꯥꯟꯅ ꯂꯩꯕ ꯄꯥꯝꯖꯕ ꯏꯃꯥꯅꯤ ꯍꯛꯆꯥꯡꯁꯤꯕꯨꯗꯤ ꯈꯔꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯤꯅꯦ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗꯗꯨꯅ ꯂꯩꯔꯤꯗꯨꯕꯣ ꯅꯪꯒꯤ ꯈꯟꯕꯗ ꯑꯕꯣꯛꯇꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗꯀꯣ ꯁꯅꯥꯍꯜ ꯅꯪꯅ ꯅꯨꯄꯤꯗꯣ ꯀꯣꯛ ꯊꯤꯔꯕꯗꯤ ꯅꯃꯥꯁꯨ ꯈꯔ ꯋꯥꯏ ꯁꯪꯖꯒꯗꯕ ꯑꯕꯣꯛꯇꯤ ꯅꯪꯒꯤ ꯅꯨꯄꯤꯒꯗꯣ ꯌꯦꯡꯉꯒ ꯁꯤꯒꯦꯅ ꯈꯜꯂꯤꯕꯅꯤꯅꯦ ꯅꯪꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯉꯒꯅꯦ ꯑꯕꯣꯛꯇꯤ ꯌꯥꯎꯒꯦꯅ ꯈꯜꯂꯤꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯋꯥꯏꯕ ꯌꯥꯗꯗꯨꯅ ꯂꯩꯔꯤꯁꯤꯕꯣ ꯑꯕꯣꯛꯇ ꯍꯥꯏꯔꯣ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯅꯪꯅ ꯄꯥꯝꯃꯤꯕꯗꯣ ꯑꯕꯣꯛꯅ ꯍꯦꯛꯇ ꯁꯤꯜꯂꯒ ꯂꯣꯏꯔꯦꯗꯅ ꯑꯗꯣ ꯅꯃꯥꯅ ꯍꯥꯏꯕꯗꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤꯗꯣ ꯄꯨꯊꯣꯛꯄ ꯌꯥꯗꯦ ꯅꯪꯅ ꯑꯃꯠꯇ ꯌꯥꯗꯦꯅꯕꯨ ꯍꯥꯏꯅꯤ ꯀꯌꯥꯅꯤ ꯑꯗꯨꯝꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯅꯃꯥꯁꯦ ꯀꯜꯂꯤꯉꯩꯗꯅꯦ ꯃꯧ ꯑꯃ ꯊꯤꯅꯕꯒꯤ ꯇꯧꯔꯁꯤꯅꯦ ꯁꯅꯥꯍꯜ ꯅꯪꯕꯨ ꯑꯣ ꯃꯥꯒꯤꯅꯦ ꯑꯣꯏꯒꯗꯕ ꯅꯨꯄꯤꯗꯣ ꯁꯔꯒꯗꯒꯤ ꯀꯨꯝꯊꯔꯛꯄꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕ ꯏꯃꯥ ꯁ꯭ꯋꯥꯏꯗꯒ ꯐꯪꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦ ꯑꯗꯨꯅꯅꯤ ꯃꯥꯅ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯕ ꯌꯥꯗꯗꯨꯅ ꯂꯩꯔꯤꯕꯁꯦ ꯅꯨꯄꯤ ꯑꯃ ꯌꯦꯡꯒꯅꯤ ꯄꯥꯝꯗꯦ ꯋꯥꯒ ꯉꯥꯡꯒꯜꯂꯤ ꯃꯆꯤꯟ ꯈꯔ ꯆꯥꯎꯔꯤ ꯏꯃꯥ ꯏꯄꯦꯝꯃ ꯇꯟꯗꯅꯅꯦ ꯅꯨꯄꯤ ꯐꯥꯎꯕꯅꯤ ꯊꯤꯒꯗꯕ ꯇꯜꯂꯤꯅꯦ ꯑꯩꯗꯤ ꯑꯁꯣꯏꯕꯒꯤ ꯑꯁꯣꯏꯕ ꯉꯥꯛꯇ ꯄꯨꯊꯣꯔꯛꯀꯅꯤ ꯑꯗꯨꯅꯅꯦ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗꯨꯗꯤꯅꯦ ꯁꯔꯒꯗꯒꯤ ꯀꯨꯝꯊꯔꯛꯄꯤ ꯑꯞꯁꯔꯥꯒꯨꯝꯕꯤ ꯅꯨꯄꯤꯅꯤ ꯑꯩꯅ ꯃꯥꯅ ꯂꯧꯒꯗꯧꯔꯤꯕꯁꯦ ꯇꯥꯎ ꯑꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯔꯤꯔꯥꯕ ꯑꯩꯅ ꯉꯥꯡꯖꯕꯒ ꯇꯟꯗꯅ ꯉꯥꯡꯗ꯭ꯔꯕꯅꯤ ꯏꯃꯥ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯅ ꯖꯒꯣꯏ ꯁꯥꯕꯤ ꯑꯞꯁꯔꯥꯗꯣ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯂꯧꯅꯤ ꯍꯥꯏꯕ
ꯑꯗꯨ ꯑꯣꯏꯗꯤ ꯅꯪ ꯀꯗꯥꯏꯗꯒꯤ ꯏꯕꯨꯡꯉꯣ ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯅꯨꯄꯤ ꯊꯤꯕꯒꯤ ꯐꯪꯕꯩ ꯋꯥꯔꯤꯗꯤ ꯂꯩꯇꯔꯦ ꯏꯕꯨꯡꯉꯣ ꯁꯔꯒꯒꯤ ꯑꯞꯁꯔꯥꯁꯤꯡꯗꯣ ꯄꯥꯝꯂꯕꯗꯤ ꯅꯪꯁꯨ ꯂꯥꯏꯔꯩꯄꯥꯛꯀꯤ ꯂꯥꯏꯔꯦꯝꯕ ꯑꯣꯏꯅ ꯄꯣꯛꯀꯗꯕꯀꯣ ꯑꯗꯨꯒ ꯅꯪꯅꯦ ꯂꯥꯏꯔꯦꯝꯕꯤ ꯑꯞꯁꯔꯥꯁꯤꯡꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯐꯪꯒꯅꯤ ꯁꯤꯕꯨ ꯋꯥꯅꯦꯅ ꯉꯥꯡꯉꯤꯅꯦꯍꯦ ꯍꯩ ꯑꯕꯣꯛꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯌꯥꯡꯅꯅꯦ ꯅꯨꯄꯤ ꯊꯤꯅꯕꯒꯤ ꯇꯧ ꯑꯕꯣꯛ ꯂꯨꯍꯣꯡꯕ ꯌꯥꯎꯔꯒ ꯁꯤꯒꯗꯧꯔꯤꯕꯅꯦ ꯑꯁ ꯑꯕꯣꯛ ꯌꯥꯔꯦꯁꯦ ꯅꯣꯏ ꯋꯥꯔꯤꯁꯦ ꯑꯩ ꯀꯣꯛꯀꯁꯦ ꯐꯔꯦ ꯏꯃꯥ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ ꯌꯥꯝ ꯀꯨꯏꯅ ꯂꯩꯊꯔꯛꯀꯅꯣ ꯎꯔꯕ꯭ꯔꯥ ꯑꯩꯅꯅꯦ ꯈꯣꯡꯀꯥꯞ ꯑꯃ ꯊꯣꯛꯄꯗꯅꯦ ꯂꯩꯈ꯭ꯔꯅꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯈ꯭ꯔꯅꯤ ꯍꯥꯏꯅ ꯃꯥꯅꯅꯦ ꯀꯣꯏ ꯄꯥꯟꯅꯅꯦꯕ ꯇꯧꯔꯤꯁꯦ ꯎꯔꯨꯡꯒ ꯑꯗꯨꯒꯤꯗꯃꯛꯇꯅꯤꯅꯦꯍꯦ ꯅꯨꯄꯤ ꯑꯃ ꯊꯤꯌꯨ ꯍꯥꯏꯔꯤꯕꯗꯣ ꯅꯨꯄꯤꯗꯣ ꯊꯤꯖꯔꯕꯗꯤ ꯅꯃꯥꯗꯨꯁꯨ ꯈꯔ ꯀꯣꯝꯖꯔꯦꯗꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯃꯇꯝ ꯂꯩꯔꯤꯉꯩꯗꯅꯦ ꯅꯨꯄꯤ ꯊꯤꯅꯕꯒꯤ ꯇꯧ ꯍꯌꯦꯡꯋꯥꯏ ꯆꯍꯤ ꯌꯥꯝꯂꯒ ꯃꯤꯅ ꯄꯥꯝꯗ꯭ꯔꯀꯥꯟꯗ ꯅꯨꯄꯤꯅꯦ ꯊꯤꯕ ꯌꯥꯕ ꯅꯠꯇꯦꯅꯦꯍꯦ ꯁꯅꯥꯍꯜ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯑꯕꯣꯛꯅ ꯍꯥꯏꯔꯤꯕꯁꯦ ꯆꯠꯂꯣ ꯅꯪ ꯀꯗꯥꯏꯗꯅꯣ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯆꯠꯂꯒ ꯌꯨꯝꯗ ꯉꯟꯅ ꯍꯟꯖꯟꯅꯕꯒꯤ ꯇꯧꯀꯣ ꯍꯩ ꯁꯅꯥꯍꯜ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯀꯨꯏꯔꯦ ꯎꯗꯕ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗꯒ ꯅꯪ ꯂꯥꯛꯇ꯭ꯔꯤꯗꯨꯕꯣ ꯑꯁ ꯚꯥꯏ ꯂꯥꯛꯀꯦ ꯇꯧꯕꯅꯤ ꯑꯗꯣ ꯊꯕꯛꯅ ꯌꯥꯗꯗꯨꯅ ꯇꯧꯕꯅꯤ ꯑꯩ ꯌꯥꯝ ꯂꯥꯛꯅꯤꯡꯉꯝꯕꯅꯦꯕ ꯅꯪ ꯋꯥꯔꯧꯅꯨꯀꯣ ꯚꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯑꯕꯣꯛꯇꯣ ꯃꯁꯥ ꯉꯝꯗꯦꯅꯤ ꯏꯃꯥꯗꯣ ꯉꯥꯏꯍꯥꯛ ꯊꯤꯜꯂꯨꯕꯅꯤꯗ ꯈꯪꯗꯦꯗ ꯚꯥꯏ ꯑꯩꯁꯨ ꯏꯃꯥꯅꯅꯦ ꯅꯨꯄꯤ ꯊꯤꯗꯕ ꯌꯥꯗꯦꯅ ꯇꯛꯄꯁꯦ ꯀꯣꯛꯄꯨ ꯁꯥꯔꯤ ꯑꯣꯏꯕꯅꯤ ꯀꯩꯅꯣ ꯅꯃꯥꯟꯅꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯅꯨꯄꯤ ꯊꯤꯔꯦ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗꯗꯨꯅ ꯂꯩꯔꯤꯁꯤꯕꯨ ꯈꯪꯅ ꯆꯥꯟꯅꯕꯒ ꯂꯩꯇ꯭ꯔꯣ ꯅꯪꯕꯨ ꯀꯩꯅꯣ ꯍꯌꯦꯡ ꯍꯅꯨꯔꯒ ꯀꯅꯥ ꯅꯉꯣꯟ ꯄꯥꯝꯒꯗꯧꯔꯤꯕꯅꯣ ꯅꯨꯄꯤ ꯊꯤꯕ ꯍꯥꯏꯕꯁꯤꯗꯤ ꯏꯕꯨꯡꯉꯣ ꯃꯇꯝ ꯆꯥꯔꯤꯉꯩꯗ ꯊꯤꯍꯧꯒꯗꯕꯅꯤꯀோ ꯀꯥꯟꯅꯗꯦ ꯊꯕꯛ ꯍꯥꯏꯔ ꯇꯧꯔꯦ ꯅꯨꯄꯤ ꯑꯃ ꯊꯤꯅꯕꯗꯤ ꯇꯧ ꯀꯩꯅೋ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯕꯁꯦ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤ ꯚꯥꯏ ꯑꯗꯨꯅꯅꯦꯕ ꯑꯁ ꯈꯪꯗꯦꯗ ꯃꯁꯤ ꯋꯥꯔꯤꯁꯦ ꯑꯁꯨꯝꯅ ꯁꯅꯥꯍꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯥꯎꯔꯕ ꯂꯤꯟ ꯑꯃꯅ ꯍꯪꯉꯣꯏ ꯐꯥꯔꯒ ꯆꯥꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯛꯂꯝꯃꯤ ꯍꯪꯉꯣꯏ ꯑꯗꯨꯅ ꯁꯅꯥꯍꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯍꯪꯉꯣꯏ ꯑꯗꯣ ꯆꯦꯟꯖꯜꯂꯛꯂꯝꯃꯤ ꯍꯪꯉꯣꯏ ꯑꯁꯤ ꯁꯤꯕ ꯇꯥꯔꯦꯅꯦ ꯂꯤꯟ ꯑꯁꯤꯅ ꯎꯝꯗꯅ ꯑꯦꯔꯥ ꯚꯥꯏ ꯃꯤꯒꯤ ꯃꯆꯤꯟꯖꯥꯛꯅꯤ ꯀꯩꯅꯣ ꯇꯧꯔꯨꯅꯨꯁꯦ ꯃꯁꯤꯗꯤ ꯍꯧꯅꯕꯤꯅꯤ ꯀꯩꯅꯣ ꯂꯤꯟꯁꯨ ꯍꯪꯉꯣꯏ ꯆꯥꯔ ꯍꯤꯡꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯑꯩꯈꯣいꯇꯝꯅ ꯍꯪꯉꯣꯏ ꯑꯁꯦ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯁꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗꯀꯣ ꯍꯪꯉꯣꯏ ꯑꯁꯦ ꯀꯟꯕꯤꯕꯅ ꯆꯨꯝꯃꯦꯅ ꯈꯜꯂꯤ ꯎꯗ꯭ꯔꯕꯗꯤ ꯐꯕ ꯎꯔꯕꯅꯤꯅ ꯑꯩꯗꯤꯅꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯚꯥꯏ ꯀꯥꯟꯅꯗꯦ ꯍꯪꯉꯣꯏ ꯑꯁꯦ ꯀꯟꯅꯕꯒꯤ ꯇꯧꯁꯤ ꯂꯤꯟꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯑꯁ ꯀꯔꯤ ꯀꯥꯟꯅꯕ ꯐꯥꯜꯇꯨꯗ ꯅꯪꯁꯤꯅꯕ ꯚꯥꯏ ꯆꯥꯒꯦ ꯆꯥꯖꯁꯅꯨꯌꯦ ꯂꯤꯟꯁꯤꯁꯨ ꯀꯩꯅꯣ ꯍꯪꯉꯣꯏꯁꯦ ꯆꯥꯔ ꯍꯤꯡꯒꯗꯧꯔꯤꯕꯅꯤ ꯅꯪꯒꯤ ꯆꯥꯛ ꯄꯨꯈꯝꯗꯒꯤ ꯆꯥꯛꯇꯣ ꯃꯨꯜꯂꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯍꯪꯉꯣꯏ ꯑꯁꯤꯅ ꯀꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯁꯦ ꯑꯩꯗꯤ ꯎꯕꯗ ꯅꯨꯡꯉꯥꯏꯇꯦ ꯁ꯭ꯋꯥꯏꯗ ꯆꯩ ꯇꯦꯛ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯣ ꯑꯥꯗ ꯆꯩ ꯑꯃ ꯂꯩꯔꯤ ꯑꯁꯤꯅ ꯍꯦꯛꯇ ꯇꯧꯔꯒꯦ ꯍꯩ ꯆꯠꯇꯦꯅꯦ ꯀꯌꯥꯗ ꯎꯁꯤꯠꯇꯤꯕ ꯂꯤꯟꯅꯣ ꯌꯦꯡꯉꯨꯅꯦ ꯍꯩ ꯏꯄ ꯊꯥꯗꯧꯅꯤ ꯅꯪꯕꯨ ꯊꯥꯗꯧꯅꯤ ꯑꯁꯨꯝꯅ ꯁꯅꯥꯍꯜ ꯑꯗꯨꯅ ꯍꯪꯉꯣꯏ ꯑꯗꯨ ꯂꯤꯟ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕꯤꯔꯝꯃꯤ ꯚꯥꯏ ꯂꯤꯟꯁꯦ ꯀꯤꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯅꯪꯅ ꯇꯥꯟꯕꯗꯨꯒ ꯍꯪꯉꯣꯏ ꯑꯁꯤꯗꯤ ꯍꯤꯡꯍꯧꯔꯦ ꯐꯔꯦ ꯍꯪꯉꯣꯏ ꯑꯁꯦ ꯉꯁꯤꯗꯤ ꯃꯊꯧꯋꯥꯏ ꯍꯤꯡꯍꯧꯔꯦ ꯑꯗꯣ ꯅꯪꯅ ꯀꯟꯕꯤꯔꯦꯅꯦ ꯉꯁꯤꯗꯤ ꯅꯪ ꯑꯣꯏꯕꯒꯤ ꯀꯜꯂꯕ ꯍꯥꯏꯗꯨꯅꯤ ꯑꯩ ꯑꯣꯏꯗꯤ ꯀꯅꯥꯅ ꯁꯤꯈꯩꯁꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯅ ꯍꯤꯡꯅꯕꯒꯤ ꯆꯥꯒꯦ ꯆꯥꯖꯁꯅꯨ ꯊꯥꯗꯣꯛꯀꯗꯧꯔꯤꯕꯅꯤ ꯐꯔꯦ ꯑꯗꯣ ꯚꯥꯏ ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔꯁꯤꯀꯣ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯂꯩ ꯍꯜꯂꯒꯦ ꯚꯥꯏ ꯑꯩꯁꯨ ꯌꯨꯝꯗ ꯏꯃꯥꯗꯣ ꯂꯩꯇꯕꯅꯤ나 ꯈꯔ ꯉꯟꯅ ꯍꯟꯖꯟꯕ ꯇꯥꯏ ꯐꯔꯦ ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔꯁꯤꯀꯣ ꯁꯅꯥꯍꯜ ꯑꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯍꯥꯏꯔꯤꯕ ꯍꯪꯉꯣꯏ ꯑꯗꯨꯁꯨ ꯁꯅꯥꯍꯜꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯇꯞꯅ ꯁꯅꯥꯍꯜꯒꯤ ꯃꯅꯤꯡꯗ ꯇꯥꯟꯅꯔꯛꯂꯝꯃꯤ ꯁꯅꯥꯍꯜ ꯑꯗꯨ ꯌꯨꯝ ꯌꯧꯔꯛꯂꯕꯒꯤ ꯇꯨꯡꯗ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯁꯅꯥꯍꯜꯅ ꯂꯤꯟ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕꯤꯈꯤꯕ ꯍꯪꯉꯣꯏ ꯑꯗꯨꯁꯨ ꯁꯅꯥꯍꯜꯒꯤ ꯃꯅꯤꯡꯗ ꯇꯞꯅ ꯏꯟꯅꯗꯨꯅ ꯁꯅꯥꯍꯜꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯁꯅꯥꯍꯜ ꯑꯗꯨ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯗꯨꯅ ꯐꯝꯂꯝꯃꯤ ꯏꯃꯥꯁꯨ ꯍꯜꯂꯛꯀꯗꯕ ꯃꯥꯟꯗꯦ ꯇꯧꯔꯤꯁꯤ ꯀꯥꯟꯅꯗꯦ ꯆꯥꯛꯈꯨꯝꯗꯇꯪ ꯆꯪꯗꯨꯅꯅꯦ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯣꯏꯁꯜꯂꯨꯔꯒꯦ ꯆꯥꯛꯁꯨ ꯂꯥꯝꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯀꯗꯥꯏꯗꯒꯤ ꯑꯕꯣꯛ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯑꯁ ꯍꯜꯂꯣꯋꯥꯏꯗꯤ ꯑꯃꯨꯛ ꯁꯥꯎꯔꯅꯦꯕ ꯀꯥꯟꯅꯗꯦ ꯆꯥꯛꯈꯨꯝ ꯆꯪꯉ ꯊꯕꯛ ꯂꯣꯏꯁꯜꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯁꯅꯥꯍꯜ ꯑꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯍꯪꯉꯣꯏ ꯑꯗꯣ ꯁꯅꯥꯍꯜꯒꯤ ꯔꯨꯝ ꯑꯗꯨꯒꯤ ꯀꯥꯡꯈꯟ ꯃꯈꯥꯗ ꯇꯨꯃꯤꯟꯅ ꯀꯨꯟꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥꯍꯜꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯉꯝꯗꯦ
ngasidi imasu leitabani aina pujari oiba taren tawlise aina khwaidagi tanba thabaknine chak thungba kaise dong tan khraba thabakni aba adubu kaino haiduba tawdabadi yade talladi sara hinba tabanine kana de loishalage asumna sanahal ado sa ising thong thakna saba thakpa loirabagi tungda magi rumda amuk sangaklami sanahal adu rumda sangaktuna magi fabungda sangtuna hiplami numidangi matam oire hairiba hangoi adu kangkhada tuminna leirami ngaihak leirabagi tungda sanahal ado tumkhrabagi tungda hairiba hangoi adudagi masang matau fazarabi Lairembi ama onkhirami aina matam kayadagi pithivi lok asida hangoi onduna leirakpani adubu haiba puksel tinglaba masigi nipasigi matingdagi ngasidi ai linnadugi makhutagi kanduna hangoigi mapoktagi mi onba haurakliko masti punamakse masigi nipasigi thaujaldagini nipase puksel yamna tingba mali nongale sanahal ado tumba hawalaklami khangdine tawrise imasu ngasi halakani de hairambani thabai khang mayam se loishanabigi tawrukhigi bhungtan khreda ko imana surma thabak hindo aina muk loi suba tabani dawrise bhungtan gre ngaiak tang tungge tawbasu ren thengi ngali ga aina mana nganga dabdo lawba lakte aina kanade thabak mayam se loishalukhigi imasu lawba satkadoribani tawrise tan khreda ko loishandabadi yade asumna hairiba sanahalgi mama adusu mabok nabadagi mayumda amu halaklami imagi posai mayamdo yong surabraina sigoloi thammabani se kari kari no awat panangi abokna pirakpa posai singdo yenguse surabraina hoi ado nangbu kadai dano satkani haibado khara ngan hanjalaknabai tawko pangtheng thengna leiganu yukkansina phattabasidane pauna ma ja tariba imadi nusa thikre naboknane mapana thadokanu tani hareibase salo khara nganane halaknabai tawroko isasidi sanahal adu kaidano masatkani haidana mayomdagi thokhirami he posaya mamu kaurene tawrise imanane sanahalda tabisna masi oina pirakpado thamamen he imana ngangbra khangdini tawrise aisu phana kanna senaduna hapsan gain tawbada salamdai duga taho imaga kapoi lawbai tawba duga thammamene tawrise udhokpani da ko masina kadai tana satkrabano khangdeni he asumna sanahalgi mama ado sanahalgi room aduda sanglami asomdana hairiba sanahalgi room aduda leiriba hangoi aduna mi onduna leiringai duga sanahalgi mama ado room aduda sanglami sanahalgi mama aduna hairiba Lairembi adu ubada ngaktuna yenglami haima kananu ne sidia sanahalgi room asida leiba nupi asibu kananu ne masak mato onthokna phajakhri dako sargagi Lairembi ka maline tawrisibo karino ibungo sibu ai leitringaida nupi ga sielaga leirabra sibu karigino mana ingonda haidribasina ibema bu kananu ne masakna masak phajariba kanagi machano ni ibema bu nangdi swai gi nupi ga mande sargagi Lairembi bu malin he karino ibungo na sargagi Lairembi lawni haidubu awai tanaga lawrabra natraga aigi manglani tawrisibo onthokna su masak phajakhri dako kari mingkogi imada amuktangdi hairudana ima aise hangoidagi olakpani chumme aise sargagi Lairembi ni hangoidagi olakpani kari nuni hairisibu hangoidagi olakpi sargagi Lairembi ni imadi bha menam tadrin hi kari wanu isana haibadu amuktang singna imada hairo ado akhoi bungona sargagi Lairembi lawni kaina muktuna leibado nahan makhai madi asigi oire luhongdwa yadaduna leibado dhokna pharida ko masakna masak phajariba isadi dhokna phajakhri he imagi wakhaldo onare ima aidi sargadagi lakpi Lairembi ne karamna luhonggadoribano kainuni hairisibo ibungogi rumda nangna ai leitringaida ibungona lawduna siga thamlamba natro ai khangi ibungona ingondane karino ye surprise kaido pidagi tawriba male as thokna masak phajakhri dako asumna
ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯤ ꯁꯅꯥꯍꯜꯒꯤ ꯃꯃꯥ ꯑꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯅꯥꯍꯜ ꯑꯗꯨꯁꯨ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ. ꯁꯅꯥꯍꯜ ꯑꯗꯨꯁꯨ ꯉꯛꯂꯗꯨꯅ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯀꯅꯥꯅꯣꯅꯦ ꯁꯤꯕꯣ? ꯑꯗꯨꯗꯤ ꯑꯩꯅ ꯍꯪꯒꯗꯕ ꯋꯥꯍꯪ ꯅꯠꯇ꯭ꯔꯣ? ꯀꯅꯥꯅꯣ ꯅꯨꯄꯤꯁꯤꯕꯣ? ꯏꯃꯥꯅ ꯈꯔꯅꯤ ꯅꯕꯣꯛ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩꯗ ꯅꯪꯅ ꯅꯨꯄꯤꯁꯦ ꯆꯦꯟꯗꯨꯅ ꯌꯨꯝꯗ ꯊꯝꯂꯝꯂꯤꯕ꯭ꯔꯣ? ꯀꯩꯅꯣ ꯅꯪꯕꯨ? ꯑꯁꯤ ꯋꯥꯐꯝꯁꯤꯕꯨ ꯅꯪ ꯂꯣꯠꯁꯟꯗꯨꯅ ꯊꯝꯃꯤꯁꯤꯕꯨ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯅꯦ? ꯂꯩꯀꯥꯏꯁꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ? ꯀꯩꯅꯣꯅꯦ ꯏꯃꯥꯅ ꯉꯥꯡꯉꯤꯁꯤꯕꯨ? ꯏꯃꯥ, ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦ. ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯕꯅꯣ? ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯔꯨꯝ ꯑꯁꯤꯒ ꯂꯩꯔꯝꯂꯤꯕꯅꯣ? ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯏꯃꯥ. ꯑꯋꯣꯏꯕꯅꯤ ꯏꯃꯥ, ꯑꯩ ꯈꯪꯗꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ. ꯊꯥꯖꯗ꯭ꯔꯒ ꯅꯨꯄꯤꯁꯤꯒ ꯍꯪꯉꯣ. ꯑꯩ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ ꯀꯔꯤꯝꯇ ꯈꯪꯗꯦ ꯏꯃꯥ. ꯀꯩ ꯋꯥꯅꯣꯅꯦ ꯃꯁꯤꯕꯨ? ꯉꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦꯍꯦ. ꯅꯨꯄꯤꯁꯤ ꯅꯪꯅ ꯄꯨꯔꯛꯇꯅ ꯃꯇꯧ ꯀꯔꯝꯅ ꯔꯨꯝ ꯑꯁꯤꯗ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯣ? ꯏꯀꯥꯏꯅꯒ ꯇꯧꯔꯤꯃꯤꯗꯤ. ꯏꯀꯥꯏꯅꯣ ꯏꯃꯥꯅꯦ, ꯀꯔꯤꯝꯇ ꯁꯥꯎꯔꯣꯏ. ꯏꯃꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯕꯅꯦ. ꯑꯁꯨꯛ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯕꯨ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅ ꯄꯨꯔꯛꯂꯕꯗꯤ ꯏꯃꯥꯗꯤ ꯁꯤꯒꯒꯤ ꯍꯦꯟꯅ ꯈꯨꯠꯅ ꯁꯔꯒ ꯂꯥꯝꯕ ꯐꯪꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯕꯅꯤ ꯅꯪꯕꯨ. ꯃꯁꯛꯁꯤꯅ ꯃꯁꯛ ꯐꯖꯔꯤꯕ. ꯀꯔꯤꯅꯣꯅꯦ ꯌꯦꯡꯕꯩ ꯄꯦꯟꯕ ナꯏꯗꯦꯅꯦ ꯏꯕꯨꯡꯉꯣ. ꯏꯆꯥꯅ ꯁꯔꯒꯒꯤ ꯂꯥꯏꯔꯦꯝꯕꯤ ꯂꯧꯅꯤ ꯍꯥꯏꯕꯗꯣ ꯑꯁꯤ ꯑꯣꯏꯔꯦ ꯅꯪ ꯅꯨꯄꯤꯁꯦ. ꯀꯩꯅꯣꯅꯦ ꯏꯃꯥ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯀꯗꯥꯏꯗꯒꯤ ꯁꯔꯒꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯁꯤꯒ ꯀꯨꯝꯊꯔꯛꯇꯨꯅ ꯑꯩꯒꯤ ꯃꯧ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯉꯥꯡꯕꯁꯤꯃ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯃꯥꯗꯤ ꯁꯔꯒꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤꯗꯤ. ꯍꯪꯉꯨꯗꯅ. ꯀꯔꯤꯅꯣꯅꯦꯍꯦ? ꯐꯔꯦ, ꯑꯩ ꯍꯪꯒꯦ. ꯀꯅꯥꯅꯣ ꯅꯪꯕꯣ? ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ? ꯇꯁꯦꯡꯅ ꯑꯃꯇꯪ ꯑꯆꯨꯝꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯁꯦꯡꯅ ꯑꯃꯇꯪ ꯇꯥꯛꯄꯤꯌꯨ. ꯑꯩꯗꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯈꯪꯗꯦ. ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ. ꯑꯩ ꯑꯁꯦ ꯁꯔꯒꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ. ꯅꯣꯡꯃ ꯂꯤꯟ ꯑꯃꯅ ꯍꯪꯉꯣꯏ ꯑꯃ ꯐꯥꯗꯦ ꯇꯥꯟꯅꯔꯛꯄꯗ ꯍꯪꯉꯣꯏ ꯑꯗꯨꯅ ꯅꯪꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯊꯋꯥꯏꯗꯣ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯒ ꯅꯪꯅ ꯂꯤꯟ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯇꯨꯅ ꯍꯪꯉꯣꯏ ꯑꯗꯣ ꯀꯟꯕꯤꯈꯤꯕꯅꯤ. ꯊꯋꯥꯏ ꯀꯟꯕꯤꯈꯤꯕ ꯍꯪꯉꯣꯏ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯗꯣ ꯑꯩꯅꯤ. ꯁ꯭ꯔꯥꯞ ꯐꯪꯕꯗꯒꯤ ꯃꯇꯝ ꯀꯌꯥꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯛ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯁꯣꯝꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯑꯃꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯗꯨꯅ ꯁ꯭ꯔꯥꯞ ꯑꯗꯨꯗꯒꯤ ꯀꯣꯛꯂꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯂꯥꯏꯔꯦꯝꯕꯤ ꯃꯄꯣꯛꯇ ꯄꯣꯛꯂꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯑꯩꯅ ꯍꯪꯉꯣꯏ ꯃꯨꯛꯑꯣꯟ ꯂꯥꯏꯔꯦꯝꯕꯤ ꯃꯨꯛꯑꯣꯟ ꯇꯧꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ. ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯁꯣꯝꯒꯤ ꯂꯃꯟ ꯆꯥꯎꯅ ꯇꯣꯟꯁꯤꯜꯂꯕꯅꯤ. ꯂꯃꯟ ꯑꯗꯣ ꯑꯩ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤꯌꯦ. ꯀꯔꯤꯒꯤ ꯂꯃꯟꯅꯣꯅꯦ? ꯏꯃꯥꯅ ꯍꯥꯏꯗꯤꯅꯦ, ꯌꯨꯝ ꯑꯁꯤꯗ ꯅꯪꯅ ꯃꯧ ꯑꯣꯏꯅ ꯂꯩꯔꯔꯣ, ꯁꯅꯥꯍꯜꯒꯤ ꯅꯨꯄꯤ ꯑꯣꯏꯔꯔꯣ ꯍꯥꯏꯅꯕꯨ ꯍꯥꯏꯅꯤꯡꯉꯤ ꯏꯃꯥꯗꯤ. ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯀꯣ. ꯅꯪ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯒꯅꯨ, ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ. ꯅꯪ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ. ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯦꯛꯇ ꯑꯁꯨꯝꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯕꯨꯛꯇ ꯍꯦꯛꯇ ꯂꯩꯕ ꯋꯥꯗꯣ ꯉꯥꯡꯊꯣꯛꯄꯅꯤꯀꯣ. ꯐꯠꯇꯅ ꯈꯟꯒꯅꯨꯀꯣ. ꯏꯃꯥꯒꯤ ꯋꯥꯐꯝꯁꯦ ꯑꯆꯨꯝꯕꯅꯤ. ꯁꯣꯝꯒꯤ ꯑꯩꯅ ꯂꯃꯟ ꯁꯤꯡꯕꯁꯨ ꯄꯥꯝꯃꯤ. ꯑꯗꯨꯅ ꯃꯇꯝ ꯈꯔꯅꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯛꯇ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯩꯔꯒ ꯅꯪꯒꯤ ꯂꯃꯟꯁꯦ ꯑꯩ ꯁꯤꯡꯒꯤ ꯍꯥꯏꯅ ꯈꯜꯂꯤ. ꯑꯩꯁꯦ ꯃꯇꯝ ꯈꯔꯅꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯛ ꯑꯁꯤꯗ ꯂꯩꯔꯨ ꯍꯥꯏꯅ ꯇꯝꯂ ꯃꯥꯜꯂꯤ. ꯑꯁ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦꯗꯀꯣ. ꯏꯆꯥꯅꯤ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅꯒ ꯂꯩꯕꯗꯣ. ꯑꯁ, ꯏꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗꯀꯣ. ꯈꯨꯠꯅꯅꯦ ꯁꯔꯒ ꯂꯥꯝ ꯐꯪꯕꯒ ꯆꯞ ꯃꯥꯟꯅꯔꯦꯍꯦ. ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯏꯃꯥꯗꯤ. ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇꯔꯦ. ꯏꯆꯥ ꯅꯤꯄꯥꯅ ꯁꯔꯒꯒꯤ ꯂꯥꯏꯔꯦꯝꯕꯤ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯆꯨꯝꯃꯦꯗꯅ. ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕꯤ ꯍꯪꯉꯣꯏꯗꯒꯤ ꯑꯣꯟꯈꯤꯕꯤ ꯁꯔꯒꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯁꯅꯥꯍꯜꯒꯤ ꯃꯧ ꯑꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯁꯅꯥꯍꯜ ꯑꯃꯗꯤ ꯃꯃꯥ ꯑꯗꯨꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ꯫